Rimal cyclone namang takhalakadra haina mipainari ngai cherak ngarang ahing nongyaidagi ngasi ayuk fawba leptana churiba nongna maram oiraga Imphal mayolda leiriba lambising paktaknana isingna thumjinkhre. Mafam kayadasu lobuk ising thumjinba yaure loinana makhatana awaba mayoknaba yari. Cyclone Rimal na maram oiduna India gi mafam kayadasu mang takhanbada natana cyclone asi Manipur yauna North East dasu yorakani haina warning pikiba leirabani. Masigi manung channa ngarang ahing nongyaidagi Manipur da mayai oirap chuba nongna leptana ngasi ayuk fawba churakpana Imphal mayolda leiriba lambi kaya paktaknana thumjinkhre. Thangmaiban singjamai kagwa New Chekon hata yauna leirak fawriba lambi amadi yumgi sumang fawba isingna thumjinkhre. Akam pata leiriba relief camp tasu ising chenjilakpada khudongchadaba kaya mayoknare hairi. Imphal mayoldagi lapthokiba mafam kharadasu nong asigi chaitheng phangbaga loinana lobukta ising pathokpagi khudongchadabasu mayoknari. Nong Leptana Churakpa asina Manipur da cheliba turel kharagi imai wangkhatlakpagi pau amadi Sekmai Barrage da problem thokpagi pau leiri. Amaramda Jiribam lambi yauna Manipur gi chingi mafam kharada lambi fatlaktaba amadi nong leptana chugibagi chaitheng phangli. Fibam asida makha tana nong leptana tarakpa taragadi khudongchadaba mayoknarakpa yari.